ꯀꯩꯅꯣꯗꯩꯁꯨ ꯀꯥꯔꯗꯩꯁꯨ ꯂꯥꯏꯠ ꯈꯔ ꯄꯨꯁꯤꯜꯂꯦ ꯑꯗꯨꯝ ꯐꯃ ꯍꯥꯏ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯉꯁꯤꯁꯨ ꯏꯟꯇꯔꯦꯛꯁꯟ ꯃꯆꯥ ꯑꯝꯇ ꯇꯧꯒꯦꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯛꯄꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯏꯄꯤꯁꯣꯠ 15ꯗꯀꯣ ꯏꯄꯤꯁꯣꯠ 15ꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯀꯟꯅ ꯁꯦꯝꯊꯔꯤ ꯃꯌꯥꯝ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯂꯥꯡꯉꯅꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯃꯥꯂꯦꯝ ꯍꯥꯏ ꯕ꯭ꯔꯣ ꯑꯟꯖꯂꯤ ꯍꯥꯏ ꯉꯁꯤ ꯊꯥꯒꯗ꯭ꯔꯣ ꯉꯁꯤꯗꯤ ꯊꯥꯗꯧ ꯃꯥꯟꯗꯦꯀꯣ ꯁꯣꯅꯝꯁꯦ ꯄꯨꯡ 4 ꯅꯪꯅꯕ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥ ꯀꯩꯅꯣꯒꯤ ꯊꯤꯌꯦꯇꯔꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯥ ꯀꯩꯅꯣ ꯅꯪꯅꯕꯗꯤ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯄꯨꯡ 4ꯗꯤ ꯅꯪꯗ꯭ꯔꯦ ꯃꯥ ꯂꯥꯛꯀꯅꯤꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯥꯏ ꯉꯥꯟꯕ ꯀ꯭ꯔꯤꯌꯦꯁꯟ ꯀꯩꯅꯣꯕꯤꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯄ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯨꯔꯝꯃꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯑꯒ ꯃꯌꯥꯝ ꯏꯟꯇꯔꯦꯛꯁꯟ ꯇꯧꯒꯦꯅ ꯊꯥꯖꯔꯛꯄꯅꯤ ꯀꯩꯅꯨꯕꯤ ꯂꯣꯏꯔꯒ ꯃꯌꯥꯝ ꯀꯔꯝꯕ ꯋꯥꯔꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯁꯨꯝ ꯃꯊꯪ ꯇꯧꯔꯤ ꯑꯗꯣ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯒꯤꯁꯨ ꯃꯨꯁꯂꯤꯝꯒꯤ ꯇꯧꯕꯤꯔꯛꯑꯣꯅ ꯅꯍꯥꯟ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯔꯤ ꯁꯤꯖꯟ 2ꯁꯦ ꯏꯄꯤꯁꯣꯠ ꯀꯌꯥꯃꯨꯛꯀ ꯂꯣꯏꯅꯤ ꯏꯄꯤꯁꯣꯠ 2-3ꯒꯨꯝꯕ ꯂꯩꯔꯤ ꯑꯩ ꯀꯃꯦꯟꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯣ 15 ꯃꯤꯅꯤꯠ ꯑꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ 15 ꯃꯤꯅꯤꯠꯁꯤꯅ 15 ꯃꯤꯅꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯤꯃꯤꯠ ꯂꯩꯌꯦ 15ꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯝꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯗꯥꯛꯇꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯗꯩ ꯑꯗꯨ ꯈꯤꯇꯪ ꯌꯧꯐꯥꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯚꯣꯏꯁ ꯁꯥꯕꯩꯗꯨꯗꯤ ꯅꯨꯃꯤꯠ ꯑꯃꯗ ꯐꯖꯅ ꯊꯥꯅꯕꯀꯣ ꯚꯤꯗꯤꯑꯣ ꯁꯥꯡꯁꯦ ꯚꯣꯏꯁ ꯁꯥꯕꯩꯗꯤ ꯚꯣꯏꯁ ꯁꯥꯕꯩ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯑꯩꯈꯣꯏ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ 2-3 ꯄꯨꯜꯂꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯎꯖꯔꯦ ꯑꯩꯈꯣꯏ ꯂꯝꯁꯦ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤꯅ ꯅꯝꯕꯣꯜ ꯑꯩ ꯌꯨꯔꯦꯝꯕꯝ ꯑꯩꯒꯤ ꯏꯅꯥꯎꯒꯤꯅ ꯀꯩꯅꯣ ꯎꯠꯂꯧꯗꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯁꯥꯡꯍꯟꯕꯤꯌꯨ ꯑꯦꯝꯗꯤ ꯁꯤꯀꯟꯗꯔ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯛꯁꯇ 15 ꯃꯤꯅꯤꯠꯁꯤꯅꯦ ꯑꯣꯏꯔꯦ ꯗꯥꯔꯁꯦ ꯁꯤꯖꯟ 2 ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯁꯤꯖꯟ 2ꯁꯦ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯄꯤꯁꯣꯠ 3ꯒꯨꯝꯕ ꯂꯥꯛꯄ ꯌꯥꯏꯅ ꯍꯥꯏ खर सांगता दामोर ना पाए खरा कमेंट्स आई ब्रो कोई भी खर सांग ताकि हो यार जो यानी हाय ब्रो वॉइस साबा मीगꯩꯗ ꯑꯃꯨꯛꯇ ꯀꯣꯟꯅ ꯂꯥꯏꯚ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯀꯩ ꯂꯥꯏꯚ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯗꯥꯏꯂꯣꯛ ꯇꯧꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯁꯤꯌꯔ ꯇꯧꯅꯈꯤꯕ ꯗꯥꯏꯂꯣꯛ ꯑꯃ ꯂꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯅꯪꯅ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯊꯥꯖꯤꯟꯈꯤꯕ ꯌꯣꯠꯄꯤꯁꯤꯡ ꯑꯁꯤ ꯁꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯑꯀꯟꯕ ꯑꯊꯤꯕ ꯋꯥꯍꯩꯒꯅꯤ ꯅꯪꯅ ꯁꯥꯎꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯪꯅ ꯁꯥꯎꯕ ꯐꯔꯛꯂꯕ ꯃꯇꯨꯡꯗꯁꯨ ꯀꯣꯛꯄ ꯉꯝꯗꯕ खितंग मनिंग मा होनर हो कावरे
ꯀꯩꯅꯣꯕꯤꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯟꯕ ꯌꯥꯗꯦ ꯃꯥ ꯑꯦꯟꯇꯥꯒꯣꯅꯤꯁ ꯃꯀꯣꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯥ ꯈꯔ ꯁꯥꯡꯅ ꯍꯤꯡꯈꯤꯗꯧꯔꯤ ꯀꯩꯅꯣꯒꯤ ꯄꯥꯔꯠꯇꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯁꯦ 3 days ꯑꯗꯨ ꯉꯔꯥꯡ ꯍꯥꯞꯄꯒꯗꯤ ꯍꯪꯆꯤꯠꯒꯨꯝꯕ ꯍꯥꯞꯄꯅꯦꯕ ꯕ꯭ꯔꯣ ꯃꯊꯪꯗꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤꯅ ꯑꯌꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯔꯒꯦꯠꯁꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤ ꯃꯤꯅꯤꯠ 5 ꯈꯛꯇ ꯉꯥꯏ ꯃꯥꯅꯦ Okay, full support for Pupu Smoke TV. Riyaz FF, thank you very much. Comment si yaman bagini ko mayam ay ming je paat basu yaure pathok ta basu yaure. Yes, hello Pupu Smoke TV. Matam sangna anong video thagat pangamba oibiu. Premjit NG, thank you. Thagat chari support kidamak. Nice boys, thank you. Nepo, hello brother, hi. Wear cat 15 kari numita harak to Monday natraga Tuesday da lakani na hai. Ko bisi adugi kana semi makha. Kaya yam nan tho mani yamna kamen yam nan tho kidore ma'am sawya de Pupu's folk TV full support, thank you, hello, hi. X Pro kontra konjali comment nan tho kibaine sa waro bino wari hapamaga lotion daba tokibudda numaite wari happy radi mapung fana lotion bi hoi lotion na ba kan akoi tauri lotion gidaba sam haibda sanjem bi se shagumba enjun hagumba lotion gidaba wari sing do ku lotion na ba kan kanari hanjali Kainubi se akoi music season 2 ni chali se si lotion la kadora bani adi episode khara wali si lotion matung da season 3 amuk lakini hello X Pro hello yang pame 1000 open draw thank you akoi hoi angang macha le bi mungi family singa yamno pam ni thagat sari comedy to comedy se video ne to favorite comedy se akoi comedy ki animation khara tawkre do video oina mi gi video oina shoot tawrak tawsirana akoi khanaramani adu tawbada kari akai blai me Itomi hero natra oh my music video khara tawkre Thainagi akoigi ariba thagatkhibada ariba akoigi kano hanuba hanubi pan thaba akoigi title da hanubi hentak ain thangibini khara kuire thagatkiba adu yamna yengba nungaibni mayam kitang ko khara humor comedy pamjaba viewer subscriber singna madu yengbiu akoigi kano da yauribini channel da Zabir Khan Pangal gisu hapsi akoi kan khanari brother kan Muslim sinok sing gisu tam bana ma ma election ko hai kana sanahan mathang episode kari numita hapak to no Monday na traga Tuesday da hapani kame manga hai kunjalata hai game jeni amadi boni gi heroina tabu ya ho hero do adu myam pamna ki yam viral oi game
kuire adu tawkiba tawre michen inau yaifare mayam thong mi kaino ama laiba okay thanks giving you or okay bro video khara sanghanbirao yengba yam noi hoi akoi ki huzik ki oina di akoi full time suba matamda 15 minutes in akoi ki huziki capacity oi haiba tare khara future de di akoi khara sangna ba hona jage huziki oina di huzik sigi under 15 minutes hai tare 12 to 15 minutes sigi da aski thoba nungai to nungairi ma'am Javir Khan, thank you. Welcome, bro. Brother, kaya tuna hakat pira o ahoy episode 15, 14 or 15 da sungsoi soi dana kainubi episode 15 laksa ni. Kainubi side of Karim Mamin Toke moments. Kainubi saribdu akoy vocal artist Sonam na sabani. So sang biro on atani nga episode sangan biro o to na thagat piro ang tani mayam nung si bibegini akoy jukan na honari. Kainubi episode yam sangcha kini huzik season 2 lo sele season 3 ang lakini o da episode phane ang lakini. Kainubi sarmi ja hade de na dum phami nakoi pumnama punsi sangwa bibi sanu apuna Javir Khan, thank you very much nungsi bibi akoi bu support to bibagi nungsi bibagi tauna bro kainubi wari se khara sangna apira o 30 muk sanghan biba yagadra bro akoi gi huziki oina akoi gi staff masing strength adegi akoi na suri ba pung se adum fully normal nungtigi adum sida dedicate tor surabani aduna huziki oina di akoi gi capacity se 12 to 15 minutes da oilem se kitang kano sang 100 hain warau bigono akoi gi capacity huziki oina lami akoi maru oina se phami ba ahum ji khaktani akoi pupu folk tel da akoi chalai maru oi ba kano gi thabak ki computer gi oi ba thabak sigi haitare dubbing gi budi kharle adubo maru oi ba editing animation amadi background ama si mayam senai se akoi hum khaktani bro su voice kya hai bono bro voice se Asik Ali haira voice pe kya hai bono hai to kana no mami an thokre hai bono o Anas gaming hai bon mane ai vocal mayam dubbing mayam ta okre koi animation ayam ba series ayam ba ai gi vocal adum mapa sabni khangde macha sabni khangde billion sabni khangde adum mayam ta okre mayam comment chithagi bi or subaro binu ayamna thuna kakhat ke bo goduna pawan hongda bi yawi dialogue to yam na tappa male yam phaje Rajit thank you English ne English version da thadok pase bilingual haigi kanadi akoina kan se loan se yansin da to video tunga mo adi English ki tunga ba ma adi kenaga manipuri tunga mo ko adu umta hang kama me viewers me am question masam ta hang jege me am akoi viewers subscriber me am ta akoi gi content thagal libo content si akoi gi subscriber marakta akoi gi tribal chin law do or su manipuri am kupna khangda ba na traga akoi gi foreign subscriber da or ga su English content thagat piro na haira ko mi masing se adu ki matik yam khre aduna video si akoi English ki oina su chamana ba akoi gi series da episode si da English ki oina ma thagat pa loiraga akoi manipuri so dum thagala ka doini amaina ani thona thagat sa bada same video da akoi kanogi akoi loan ki barrier kitang kano taw ba subscriber sing gi khala ga ta amaina thagat sa bada me am kai su kai da bra angjege
ꯏꯌꯥꯝꯕ ꯀꯩꯃꯤ ꯃꯈꯣꯟ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯀꯩꯃꯤ ꯃꯈꯣꯟꯁꯦ ꯃꯤꯂꯤ ꯆꯅꯨꯅꯁꯨ ꯉꯁꯤ ꯀꯩꯝꯇ ꯊꯥꯒꯠꯂꯛꯑꯣꯏꯗ꯭ꯔꯥ ꯌꯥꯝꯅ ꯅꯧꯕ ꯀꯩꯃꯤꯒꯤ ꯗꯕꯤꯡ ꯑꯃ ꯍꯧꯖꯤꯛ ꯊꯥꯒꯠꯇ꯭ꯔꯤꯕ episode 15ꯗ ꯌꯥꯎꯔꯛꯀꯗꯧꯕ ꯃꯇꯦꯛ ꯑꯃ ꯏꯁ ꯁ꯭ꯋꯥꯏꯗꯁꯨ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯤ ꯑꯩꯕꯨ ꯏꯁꯤꯡ ꯌꯥꯎꯗꯅ ꯑꯗꯨꯝ ꯍꯜꯂꯗ꯭ꯔꯅꯤ ꯏꯁꯤꯡ ꯄꯨꯗꯅ ꯍꯜꯂꯗꯤ ꯄꯥꯟꯊꯣꯏꯕꯗꯤ ꯀꯝꯗꯧꯕ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯏꯁꯤꯡ ꯄꯨꯗꯅꯗꯤ ꯍꯟꯈ꯭ꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯅ ꯏꯁꯤꯡ ꯈꯨꯔꯥꯡꯉꯦꯅ ꯀꯩꯃꯤꯅ ꯏꯁꯤꯡ ꯂꯧꯕ ꯊꯤꯕ ꯆꯠꯄꯒꯤ ꯃꯇꯥꯡꯒꯤ ꯗꯥꯏꯂꯣꯛꯅꯦ ꯚꯤꯗꯤꯑꯣ ꯊꯣꯛꯇ꯭ꯔꯤ ꯁ꯭ꯄꯣꯏꯂꯔꯅꯤ ꯃꯌꯥꯝ ꯃꯇꯦꯛ ꯑꯃꯈꯛꯇ Hi, hello, full support, okay. Bro, ngam tuangi masano pato kanano, angango. Dinesh channel bro not full subscribe. Thank you bro video thagatpa ngambo view ngambo jage edition kainu higi episode se hek loibaga full length da amuk sembirao hoi full length da sembase koi kanada YouTube da mogi content reuse na tam khale ba aduna adugi khala ko ni ki ba haitare hayeng thaglo kanda mu kugi revenue monetization ka thagga di ko monetization ka khanga di lore ko di aduna mayam kugi khone video yem kanda et macha khang lai si ko sina ko hing ne ne koi aduna repeat to base ko kitang nusa thi ba haitare adu ko koi lambi ma di puthona ba kana hona jare ko koi full da one time da mayam na pam da koi lambi ma putho kan da koi adu tong da hona jare angang do yahol o premi sogol sem hoi nong ma matang cha do yahon jarake big fan for you bro Imtiaz Junior thank you edition bro Anjali yamba kaimi si sambasa yam nungai bro wa bro amta hai bro kaimi gi vocal sab si wa bro hai bro male nungai bro adum nungai adum ka hani magi deliver mong da magi kitang sanga ngangugi nungai bam di le ado kitang khanau du su sang ngangjal la gadi kitang kano tawe ado nungdi nungai ti hai yer Imtiaz Junior kai de English ta thagat pa yai hoi note taujare video thagat pa ngai ba ware Charlie kitang ngai mina se Monday Tuesday da su jo na malani inaw ki tungdai du masa mi ya koi ki creator ne mayam ne hen na su khangki ra ton Shanti ibai full support taujage edition thank you Amazon bro kaimi se sihan bigan ko ma siradi nungai ro kana kan ni hero ba ju khang bun kaimi ya maru oi mini ma bak si khira kaimi hero ba khang bun te makha krama tha Monday Tuesday da thagalakani new earning app channel Sanjin Maitai bro comment ubidrabo Sanjin Maitai kano kan gibo arami asawya de ai yam bagini ko yam thuna chele ko karam kanda thakto episode 2 season 2 hai da won da next year do mal akhoi viewers marta comment pa matam da kainu bigi se sum marakta yengba makokta yengba bhai tare amai tor kanda kitang confusion thokpa moi da si kamai te no si kamai na lakhi bro mana kamai na sida yormino adum bai question khara hangakpa akhoi ichilnaw khara yawi moi do mamangi episode kan ki bagine na aina akhoi na khanje ado makokta gi sum mathang manaw oina yengbiraga di soidna gyan tabigana damuda coming khai hoi kan do yamba khawrang na ngai ko hoi asikali sungchoi choi den lani bro hui do adum si khrabo hui sigre ado yeng se mya spoil loina haidok pasu nungai te haidok pa ya ba haidok pa ya da ba myam le adum koi khara ngai minar se
comment paling dong wah. Kena. Thôi bị tuần mane ai sani. Napa bos. Kena. Bos sira buai do. Kainubi thaka jarke. Bro season 2 gi Kainubi do episode kaya bu laidoino episode season 2 se da. Season 2 yung wale. Sinma amai haji season 2 da episode kaya mo oidoino na. Dunia se hojil lai ga ahum maksulagan. Oh. Episode ahum mo oigani na hai. Punna apa habiti ko hojiki si makat ahum malak ne. Bro I support to you. Hoi tawjage. Kainubi series si loisin khini khanbada pamoi. Rocky loigiroi khara season makha jala khini. Bro se kailam doino myam ai urembam dagini. Bos season 2 kan video episode kaya. Yang depan ni aku episode Kanagina. Sanajit macam hari ko. Ay sunang yang depan ni atau kalmini episode kaya aku kaya suka ke. Kali ba mamando? Sanajit macam. Sanajit maitai akhoi episode hoji 13 book thagat khare. 13 hai se akhoi season 2 gi go. Season 2 gi 13 book thagat khare mamang su myam lai khare myam wai sibu thawai yaubiba interest laiba ichilnaw singa mamang gi to yengagadi hena gyan tagani na khanje. Puri lesan se na karam kahan thagat te no mai. Kainubi kaiwoiba su tawse. Kaiwoiba su tawse bro. Kaiwoiba se hana animation on lai hramina hoji akoina hojiki oindi consider tawdri. Yam se kaimi makon amtaga sabiro please. Kaimi dialogue se dialogue se yam to ise yamala ju ningjang ba kawe na taw lai. Morning ba question ma hami. Kaya sumita bunang gam te lai boy. Lai myam ai senga. What's your name? I Rojesh Maitai Fire. Bro chahi kya surage NP Singh I hangtak July da 30 sugida ngai. Jivon oinam hi Rojesh hi. Yamba kaya si Kara thuna thagat piro new earning thagat jarke. Pemi sagol sem angang do masak yengninge dialogue su hai chahi taruk tangai bangang ne ma dum phajana koina hai ma dum phajan deliver taw. Kainubi gi macha nupa do wa ngang ba amak khigadro. Sungsoi sodang amak khini kainubi ado matam chang khini ama wa sodang khini ma. Mathang episode Monday natraga Tuesday da episode 15 lang. Kaimi makon namta sar kaimi gi dialogue ta Aikhoigi yeknaba asengbadi ngamtuangni ngamtuang laikidre haiduna magi macha karisu khangjadriba pikliba angangduda laman kumba haibasi chumde. Mamangi episode ki dialogue khara mamangi haita. Adagi Itias Junior Yamba isinagi fan Itias Junior thank you Itias. Monday da tawrase Monday da ngamagadi tengna adu target rami adubu ngamdragasu Tuesday da di Tuesday phawdang di myam ngaibi. Sunai nam ke ni bises yam sang biro ai. Sang hapiro. Hoi hona jage hujiki oina di akhoi gi hujik chaliba leng video leng na se akhoi gi capacity
full capacity ꯑꯣꯏꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛ ꯑꯉꯝꯕ ꯀꯩꯅꯣ ꯂꯤꯃꯤꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯀꯌꯥ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯉꯟꯅ ꯊꯕꯛꯁꯦ ꯁꯨꯝ ꯐꯝꯃꯦ ꯐꯖꯅ ꯐꯝꯃꯦ ꯑꯗꯨꯝ ꯉꯟꯅ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯆꯪꯉꯛꯄꯗ ꯍꯟꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯩꯅ ꯁꯥꯗꯕꯅꯤꯅ ꯑꯗꯨꯃꯗꯤ ꯍꯩꯖꯔꯣꯏ ꯃꯌꯥꯝ ꯃꯥ ꯌꯥꯎꯔꯒ ꯀꯩꯅꯣ ꯂꯥꯏꯚ ꯇꯧꯖꯔꯛꯈꯤꯅꯤ ꯀꯩꯅꯣꯕꯤꯗꯣ ꯉꯁꯤ ꯂꯥꯛꯀꯗꯧꯅꯤ ꯃꯥ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤꯕꯒꯤ ꯅꯪꯅꯕꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯂꯥꯛꯇ꯭ꯔꯦ ꯃꯊꯪꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯀꯦ ꯄꯥꯔꯠ 15 ꯁꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯑꯦꯗꯤꯁꯟ ꯋꯥꯡꯊꯦꯝꯅ ꯄꯥꯔꯠ 15 ꯃꯟꯗꯦ ꯅꯠꯇ꯭ꯔ ꯇ꯭ꯌꯨꯁꯗꯦ Part 15 Monday or Tuesday. ꯀꯩ ꯅꯤꯡꯊꯧꯒꯤ ꯃꯈꯣꯜ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯀꯩ ꯅꯤꯡꯊꯧꯒꯤ ꯃꯈꯣꯜꯗꯤ ꯑꯩꯅ ꯁꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯅ ꯁꯥꯕꯅꯤ ꯀꯩ ꯂꯥꯏꯒꯤ ꯑꯩꯅ ꯁꯥꯏ ꯀꯩꯅꯣ ꯇꯧꯔꯒꯦ ꯅꯣꯡꯃꯀꯣ ꯑꯩꯈꯣꯏ ꯁꯣꯏꯕꯒꯤ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣꯒꯤ ꯋꯦꯌꯔ ꯀꯦꯠꯀꯤ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯥꯏꯐ ꯑꯝꯇ ꯃꯔꯨꯑꯣꯏꯅ ꯗꯕꯤꯡ ꯗꯥꯏꯂꯣꯒꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯂꯥꯏꯐ ꯑꯃꯁꯨ ꯇꯧꯖꯔꯛꯀꯦ ꯄꯨꯡ ꯑꯇꯣꯞꯄ ꯍꯥꯏꯔ ꯑꯉꯥꯡꯅꯤꯉꯥꯏ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯦ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯥꯏꯕꯤꯗꯣ ꯍꯥꯠꯈ꯭ꯔꯣ ꯍꯥꯏꯔꯤ ꯃꯥꯏꯕꯤ ꯊꯣꯛꯂꯛꯑ ꯃꯥꯏꯕꯤꯒ ꯀꯩꯅꯣꯕꯤꯒ ꯍꯥꯠꯈ꯭ꯔꯣ ꯍꯥꯏ ꯃꯤꯅ ꯌꯥꯝꯅ ꯃꯣꯏꯅꯤ ꯌꯥꯝ ꯋꯥꯍꯜꯂꯦꯅꯦ ꯃꯣꯏ ꯋꯥꯍꯜꯂꯦ ꯑꯗꯣ ꯐꯠꯇꯕ ꯃꯤ ꯄꯥꯛ ꯁꯤꯗꯦꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕ꯭ꯔꯣꯁꯤꯡꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯑꯦꯗꯤꯁꯟ ꯑꯩꯈꯣꯏ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯃꯛ ꯌꯥꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯋꯥꯕ ꯊꯤꯗꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯗ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯕ ꯁꯤꯟꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯟꯅ ꯇꯟꯗꯕ ꯊꯤꯗꯦ ꯆꯥꯕ ꯍꯥꯎꯕ ꯃꯈꯣꯟ ꯑꯝꯇ ꯁꯥꯕꯤꯔꯛꯑꯣ ꯆꯥꯕ ꯍꯥꯎꯕꯒꯤ ꯗꯥꯏꯂꯣꯒꯁꯦ ꯆꯥꯕ ꯍꯥꯎꯕꯒꯤꯗꯤ ꯀꯩꯅꯣ ꯃꯁꯔꯨꯝꯗ ꯇꯨꯝ ꯂꯩꯔꯝꯗꯣꯏꯅꯦ ꯃꯥ ꯇꯨꯝꯕ ꯍꯧꯗꯣꯛꯄꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯁꯥꯎꯕꯗꯣ ꯀꯅꯥꯅꯣ ꯎꯁꯤꯠꯇꯅ ꯀꯧꯔꯛꯄ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯀꯥꯎꯔꯤꯗꯣ ꯑꯩꯗꯤ ꯇꯨꯝꯕ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯗꯅ ꯚꯣꯏꯁꯁꯦ ꯁꯥꯏꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝꯃꯟꯗꯅ ꯀꯩ ꯍꯥꯎꯕꯒꯤ ꯍꯟꯇꯛꯇ ꯇꯧꯈꯤꯕꯗꯣ ꯀꯔꯝꯕ ꯇꯣꯟꯅꯣ ꯑꯩ ꯀꯥꯎꯁꯜꯂꯦ ꯅꯪ ꯀꯩꯅꯣ ꯃꯣꯟꯁꯇꯔꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯋꯣꯏ ꯎꯁꯤꯠꯇꯅ ꯑꯩꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯍꯧꯗꯣꯔꯛꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯈꯤꯇꯪ ꯋꯥꯡꯅ ꯃꯌꯥꯝ ꯑꯕꯤꯅꯥꯁꯅ ꯅꯪ ꯈꯪꯕ ꯌꯦꯡꯒꯦ ꯌꯨꯔꯦꯕꯝ ꯀꯥꯏꯗꯦ ꯅꯣꯏ ꯀꯨꯗꯣꯡ ꯃꯅꯨꯡꯗ ꯌꯨꯔꯦꯝꯕꯝ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯍꯥꯎꯁ PGCI ꯂꯩꯕꯗꯣ ꯑꯗꯨꯗꯒꯤꯅꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯨ ꯌꯥꯔꯒꯗꯤ 15 ꯃꯤꯅꯤꯠꯇ ꯑꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ 12 ꯌꯧꯗꯣꯔꯦ 3 ꯃꯤꯅꯤꯠꯁꯦ ꯀꯟꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧ 12ꯗꯒꯤ ꯑꯩꯈꯣꯏ 15ꯁꯦ ꯌꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ 15 ꯌꯧꯕ ꯍꯦꯟꯕ ꯃꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯈꯔ ꯇꯣꯏꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯃꯥꯏꯅ ꯃꯤꯅꯤꯠ ꯈꯤꯇꯪ ꯇꯦꯟꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯋꯤꯛ ꯑꯃꯗ ꯑꯃꯨꯛ ꯈꯛꯇ ꯂꯥꯛꯑꯝꯃꯦꯀꯣ ꯍꯥꯟꯅ ꯋꯤꯛ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯤꯛ ꯑꯃꯗ ꯃꯁꯤꯡ ꯍꯦꯟꯅ ꯊꯥꯒꯠꯆꯔꯕꯅꯤꯅ ꯑꯗꯩ ꯐꯦꯁꯕꯨꯛꯀꯤꯁꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯔꯦꯟꯗꯔ ꯇꯞꯄꯒꯤ ꯋꯥꯕꯁꯦ ꯀꯩ ꯂꯥꯏ ꯈꯣꯟꯖꯦꯜ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯀꯃꯤꯅ 2 ꯁꯨꯔꯦ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯔꯦꯟꯗꯔ ꯇꯧꯔꯤ ꯔꯦꯟꯗꯔꯁꯤ ꯌꯥꯝ ꯃꯇꯝ ꯆꯪꯉꯤ ꯀꯩ ꯂꯥꯏꯒꯤ ꯃꯈꯣꯟ ꯁꯥꯔ ꯀꯩ ꯂꯥꯏꯒꯤ ꯗꯥꯏꯂꯣꯒ ꯑꯃ ꯇꯥꯗ ꯌꯥꯔꯣꯏ ꯀꯩ ꯂꯥꯏꯒꯤ 2 ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯤꯅ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯒꯁꯨ ꯁ꯭ꯄꯤꯠꯁꯦ ꯆꯠꯂꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏꯁꯨ ꯂꯩꯇꯕ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝ ꯑꯅꯤ ꯇꯧꯕ ꯕ꯭ꯔో ꯁꯤꯖꯟ ꯀꯌꯥ ꯐꯥꯎꯕꯅꯣ 3ꯗ ꯂꯣꯏꯗꯣꯏꯔꯥ ꯁꯤꯖꯟ 3ꯗ ꯂꯣꯏꯗꯣꯏꯔꯥ ꯏꯁꯤꯡ ꯆꯥꯎꯕ ꯆꯥꯎꯔꯅꯤ ꯅꯪ ꯀꯩ ꯂꯥꯏꯒꯤꯁꯦ ꯕ꯭ꯔꯣ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯃꯁꯛ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯁꯨ ꯇꯧꯋꯤ ꯑꯩꯁꯨ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯂꯤꯕ ꯌꯥꯝꯃꯦ ꯋꯥꯔꯤ ꯂꯤꯕ ꯌꯥꯝꯃꯦ ꯏꯌꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯤꯁꯛ ꯄꯤꯛꯄ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ
ꯃꯇꯝꯗ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯁꯥꯔꯤ ꯐꯩ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯁꯤꯅ ꯊꯥꯏꯅ ꯕꯣꯀꯥꯒꯤꯗꯨꯅꯤ ꯕꯣꯀꯥꯔꯣꯀꯥ 이나우기 콘젤 세양 분이 얌해 이나우 네 다같이 땡큐 뱀자오 이남 이제 다같이 고이나 마양 세바 더봉한 보 비우 마tam kumnamakta 이나우 또 그링막다 구동 티벌 라이트나 마이 파고 하이나이 라이트나 맘클레이튼 다같이 뱀자오 이남 땡큐 for support ꯅꯨꯡꯁꯤꯕꯤꯕꯗꯤ ꯀꯀꯥ ꯑꯃ ꯂꯦꯞꯄꯤꯁꯦ ꯋꯥꯔꯤ ꯍꯧꯔꯛꯄꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯄꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅꯤꯡꯕ ꯃꯥꯅꯦ ꯉꯁꯤꯁꯦ ꯀꯩ ꯃꯊꯦꯜ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯑꯩꯈꯣꯏ ꯍꯋꯥꯏ ꯆꯥꯕ ꯌꯨꯝ ꯃꯥꯟꯗ꯭ꯔꯕꯅꯤꯅ ꯃꯊꯦꯜ ꯑꯝꯇ ꯃꯥꯟꯗ꯭ꯔꯦ ꯀꯥꯔꯇꯨꯟ ꯀꯩꯅꯣꯕ ꯃꯈꯥ ꯀꯔꯤꯅꯣ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯣ ꯍꯣꯏ ꯊꯥꯒꯠꯆꯒꯦ ꯏꯌꯥꯝꯕ ꯁꯤꯁꯤ ꯅꯪꯒꯤ ꯍꯜꯂꯣ ꯔꯣꯕꯔꯠ ꯍꯦꯃꯥꯝ ꯅꯝꯕꯣꯜꯗꯒꯤ ꯌꯨꯔꯦꯝꯕꯝꯗꯒꯤ ꯎꯠꯂꯧꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ Edition brother Singh am kana hona be thank you brother thank you so much for welcome ꯀꯥꯕ ꯑꯩ ꯀꯌꯥ ꯊꯥꯒꯦ ꯃꯥ ꯀ꯭ꯋꯥꯀꯩꯊꯦꯜ ꯉꯥꯏꯔꯤ ꯅꯪꯒꯗꯣ ꯃꯥꯏ ꯂꯥꯏꯐ Kaimi Ningthau sabirao Kaimi Ningthau se artist atopana sabane ma'am streaming din nang man wari liba ama budi lai ꯅꯪꯗꯣꯏꯅꯦ streaming din nang ba ꯀꯔꯝ ꯀꯟꯗ ꯌꯥ ꯃꯥꯡ ꯍꯥꯂꯁꯨ ꯗꯪ ꯍꯥꯂ ꯐꯣꯟ ꯇꯧꯔꯁꯤ macha nungsiba khangdaba kainubido yam nungside aidi kainubi nungside haninge haiba mi yame part 15 dagi di season 3 hauradobro hoba ya horakpa yai sing chawbagi mama sabiro kainubido sonamna sabane adoga panthoibagi mama na kanona rosni na sabane nupigi konjel kanna sage kanu हिंसाबिगी बोकेल गदी साखरे सक्सिनी माइबीदो फारगा थम्बियो ब्रो न हेबो वॉइस कर साबिरो आई जे कनो तौरे मैम सिविल इंडियास दुनिया जे याम बाइसे नंग सामंदना अदुम अमसु काउ की मखल मथेल यामंदना बको अमग अमग मिक्स अप याम तौना रे खोन जे आई हानदी खरा आर्टिस्ट खरा मिमिक तौ हैमने हुजी प्रैक्टिस तौद्रगा दिको अमग अमग हाके मानरदी सबचान मानजगदी उनो आइते दादा ननाउदी खरा सागन बनिना साखिब तारी दादा बीमगे इंडियास दुनिया जे आई माना याम बाइसे नंग पेने इतिहास तनता थैंक यू इतिहास Kainubi episode ngai basically yamna wide of phone ka pining de Kainubi thagat ba numita pining MS creation thank you very much Kainubi akoi Kainubi amadi akoi video bu thawa yauna yimbi bagi damata नाम बरन कई लमदर नाम सिबो akoi nambol dani temporary oina akoi sida lai akoi thuna expand taunaba studio setup taunaba plan tauri एडिशन मांग फेम लाना फजाये thank you edition Vem Chawinam channel sibu matam pumna makta support tawjari thank you Vem Chawinam फजर केस ना बो एपिसोड से लोचिनी लोचिनी हाइबदा वखन से नाइते फजवा राखने mayam makata wari sina taba sidagi su hena fajaba koi yam lairi hapa kini su soida करा क्वेश्चन ना होए कोई मीने साना के करी खंगे हम kaino bisida करी में तो फोक दे से मीने साना होए ये नगर हम mayam folk tale sida akoi gi animation khaktana tana koi artist sing na sanaba mi singa akoi sanaba isu akoi artist hai tare artist sing na sanaba video su thagat pagi akoi
ꯍꯥꯏꯐꯦꯠ ꯈꯟꯅꯖꯕꯅꯤ ꯑꯗꯨ ꯊꯥꯒꯠꯄꯗ ꯃꯌꯥꯝ ꯀꯔꯤ ꯀꯥꯏ ꯌꯥꯝ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯆꯦꯅꯦꯜꯅꯤꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯍꯥꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯃꯔꯛꯇ ꯊꯠꯄ ꯑꯣꯏꯅ ꯊꯣꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯃ ꯊꯥꯡꯉꯩꯁꯦꯡꯅ ꯑꯗꯨꯒꯤ ꯑꯣꯏꯅ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯣꯏꯅ ꯁꯥꯟꯅꯕ ꯀꯣꯛꯇꯦꯜꯁꯤꯡꯁꯨ ꯍꯥꯞꯄꯗ ꯃꯌꯥꯝ ꯀꯔꯤ ꯀꯥꯏ ꯂꯤꯡꯆꯦꯜ ꯊꯦꯡꯛ ꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯁꯤꯖꯟ 3 ꯍꯧꯒꯗ꯭ꯔꯥ ꯍꯥꯏ ꯕ꯭ꯔꯣ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯡꯅ ꯕ꯭ꯔꯗꯔꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯔꯂꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯑꯉꯥꯡꯗꯤ ꯀꯣꯟꯅ ꯌꯦꯡꯒꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯀꯅꯥ ꯑꯦꯗꯤꯁꯟ ꯃꯣꯏꯁꯤꯒꯤ ꯂꯤꯡꯖꯦꯟ ꯕ꯭ꯔꯣ ꯆꯦ ꯁꯣꯅꯝ ꯌꯥꯎꯍꯜꯂꯛꯑꯣ ꯃꯥꯗꯣ ꯉꯁꯤ ꯌꯥꯎꯒꯗꯕꯅꯤ ꯑꯗꯣ ꯃꯥ ꯂꯝꯕꯤꯗ ꯈꯤꯇꯪ ꯂꯥꯛꯇꯤ ꯊꯦꯡꯉꯦ ꯂꯥꯛꯑꯦ ꯂꯝꯕꯤꯗꯗꯤ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯣ ꯃꯥ ꯈꯤꯇꯪ ꯊꯦꯡꯉꯦ ꯉꯁꯤꯁꯦ ꯅꯨꯄꯤꯅ ꯃꯣꯏꯅ ꯉꯁꯥꯏ ꯆꯦꯟꯈꯤꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯨꯗꯣꯏꯅꯣ ꯑꯃꯨꯛꯇ ꯈꯪꯖꯅꯤꯡꯉꯤ ꯄꯨꯁꯄꯥ ꯊꯣꯉꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯆꯔꯈꯤꯔꯣꯏꯒꯦ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯟꯗꯦ ꯇꯨꯏꯁꯗꯦꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯩꯗ ꯌꯥꯎꯔꯛꯑꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯉꯅꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯨꯅ ꯑꯞꯂꯣꯗ ꯇꯧꯕ ꯑꯣꯏꯕꯤꯔꯣ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯁꯣꯅꯥꯂꯤ ꯍꯨꯏꯗ꯭ꯔꯣꯝ ꯊꯦꯡꯛ ꯌꯨ ꯍꯦꯟꯅ ꯐꯖꯕꯁꯨ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯄꯨꯁꯄꯥ ꯊꯣꯉꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯉꯛꯏ ꯃꯣꯏꯅ ꯉꯁꯥꯏ ꯆꯦꯟꯈꯤꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯗꯨꯔꯣ ꯅꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯅꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯈꯨꯗꯣꯡꯊꯤꯕ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏꯕ ꯂꯝꯕꯤꯁꯨ ꯇꯥꯟꯅꯔꯛꯏ ꯕ꯭ꯔꯣ ꯒꯥꯔꯤ ꯃꯩꯁꯨ ꯃꯝꯇ꯭ꯋꯥꯡꯒꯤ ꯇꯥꯟꯅꯔꯛꯏ ꯍꯨꯏꯗꯣ ꯑꯗꯨꯝ ꯁꯤꯈ꯭ꯔꯕꯣ ꯁꯤꯈ꯭ꯔꯦ ꯑꯗꯨ ꯁꯤꯈ꯭ꯔꯦꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨ ꯁꯁꯄꯦꯟꯁ ꯑꯃꯗꯤ ꯂꯩ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔꯅ ꯍꯥꯏꯔꯛꯇꯦ Son Pau waiting for next episode. It will come soon, bro. Please wait for a few days. ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯃꯥꯟ Meri chanu kakanoi team se nungdanga tumamdauba mande waramni he matamsu fazana lauramni adubu aidi numit khudingi ꯊꯥꯒꯠꯂꯛꯍꯟꯅꯤꯡꯉꯤ ꯉꯁꯤꯗꯤ ꯊꯥꯒꯠꯂꯛꯑꯔꯣꯏꯗ꯭ꯔꯣ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯉꯁꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏ ꯐꯖꯅ ꯐꯝꯃꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯃꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯨ ꯑꯗꯨꯝ ꯐꯝꯃꯦ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯋꯥꯗꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯕ꯭ꯔꯣꯁꯦ ꯉꯁꯤꯗꯒꯤ ꯀꯃꯦꯟꯁꯦ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯦ ꯑꯊꯧꯕ ꯑꯣꯏꯅꯥꯝ ꯑꯊꯧꯕ ꯑꯣꯏꯅꯥꯝꯒꯤ ꯀꯃꯦꯟ ꯆꯤꯊꯈ꯭ꯔꯦ ꯃꯊꯪ ꯊꯨꯅ ꯂꯥꯟꯈꯤꯕꯀꯣ ꯀꯃꯦꯟꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯅꯅꯤꯀꯣ ꯑꯗꯨꯝ ꯔꯤꯄꯤꯠꯇ ꯑꯗꯨꯝ ꯍꯪꯕ ꯌꯥꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯀꯩꯅꯣ ꯆꯦꯟꯈꯠꯈꯤꯕꯅꯤꯅ ꯅꯪꯍꯧꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯁ ꯑꯩꯗꯤ ꯃꯣꯏ ꯃꯌꯥꯝ ꯉꯁꯥꯏ ꯃꯣꯏꯅ ꯉꯁꯥꯏ ꯆꯦꯟꯈꯤꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯅꯪꯕꯒꯤ ꯆꯥꯟꯁ ꯂꯩ ꯃꯣꯏꯅ ꯆꯦꯟꯈꯤꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯀꯨꯏꯅ ꯉꯥꯏꯗꯧꯔꯤꯗ ꯗꯥꯏꯂꯣग ꯑꯃꯇꯪ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯎꯔꯤꯕ ꯑꯁꯤꯕꯨ ꯑꯥꯗ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯏꯁꯤꯡ ꯍꯣꯜꯂꯤꯕꯁꯤ ꯏꯄꯜ ꯑꯥꯗ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯤꯗꯃꯛꯇ ꯍꯣꯜꯂꯤꯕꯅꯣ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯗ ꯌꯥꯎꯈꯤꯕ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯀꯣꯅꯨꯡ ꯑꯃꯗ ꯌꯧꯁꯜꯂꯛꯄꯗ ꯃꯤ ꯈꯔ ꯅꯤꯡꯊꯧ ꯃꯆꯥ ꯈꯔ ꯃꯔꯨ ꯀꯣꯛꯊꯣꯛꯑꯒ ꯏꯁꯤꯡ ꯍꯣꯜꯂ ꯂꯩꯔꯝꯕꯒꯤ ꯃꯇꯥꯡꯒꯤ ꯑꯗꯩꯗ
ꯑꯍꯟ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯗꯨꯗ ꯈꯨꯝꯃꯛꯄꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯗꯥꯏꯂꯣꯛꯇꯣ ꯏꯕꯨꯡꯉꯣ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯏꯁꯤꯡ ꯍꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯤꯗꯃꯛꯇ ꯍꯣꯜꯂꯤꯕ ꯏꯁꯤꯡꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯍꯣꯜꯂꯤꯕ ꯏꯁꯤꯡꯅꯤ ꯀꯨꯏꯔꯕꯅꯤꯅꯀꯣ ꯍꯥꯏꯀꯣ ꯄꯣꯊꯥꯗꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥꯗꯨ ꯀꯩ ꯍꯥꯎꯕ ꯑꯩꯈꯣꯏꯅ ꯐꯥꯒꯗ꯭ꯔꯣ ꯕ꯭ꯔꯣꯒꯤ ꯗꯥꯏꯂꯣꯛꯁꯤꯅꯦ ꯑꯩꯅ ꯄꯦꯜꯂꯤꯁꯦ ꯖꯦꯟꯁꯟ ꯍꯥꯏꯗꯣꯏꯔꯥ ꯁ꯭ꯇꯥꯏꯜꯂꯣ ꯅ꯭ꯌꯨ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯄꯣꯊꯥꯗꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥꯗꯨ ꯀꯩ ꯍꯥꯎꯕ ꯑꯩꯈꯣꯏꯅ ꯐꯥꯒꯗ꯭ꯔꯣ ꯍꯥꯏ ꯀꯩꯍꯥꯎꯕ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯗ ꯄꯣꯊꯥꯔꯤꯉꯩꯗꯨꯗ ꯍꯥꯏꯗꯣꯛꯑꯦ ꯃꯌꯥꯝꯅ ꯍꯪꯕ ꯍꯦꯟꯃꯟꯗꯅ ꯕ꯭ꯔꯣ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯛ ꯌꯨ ꯆꯥꯔꯂꯤ ꯀꯨꯏꯅ ꯉꯥꯏꯗꯧꯕꯩꯗ ꯍꯥꯏ ꯃꯥꯊꯣꯏ ꯆꯟꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣꯒꯤꯗ ꯈꯔ ꯁꯥꯡꯅ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣ ꯑꯦꯗꯤꯁꯟ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯊꯥꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯉꯁꯥꯏ ꯀꯃꯦꯟ ꯃꯤꯁ ꯇꯧꯈꯤꯑꯅ ꯁꯥꯎꯔꯛꯄ ꯗꯥꯏꯂꯣꯛꯁꯦ ꯑꯁꯦꯡꯕ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯂꯤꯚꯤꯡ ꯂꯦꯖꯦꯟ ꯕ꯭ꯔꯣ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯀꯅꯥꯅ ꯏꯕꯅꯣ ꯁ꯭ꯀ꯭ꯔꯤꯞ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯔꯅꯁꯨ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯞ ꯏ ꯀꯩꯅꯣꯕꯤ ꯈꯣꯟꯖꯦꯜꯗꯣ ꯀꯩꯅꯣꯒꯤ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯕ꯭ꯔꯣ ꯑꯦꯄꯤꯁꯣꯠ 15 ꯃꯤꯅꯤꯠ ꯁꯨꯔꯗꯤ ꯌꯦꯡꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ 15 ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ ꯍꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ 15 ꯃꯌꯥꯝ ꯃꯊꯪꯒꯤꯁꯦ ꯃꯟꯗꯦ ꯃꯊꯪꯒꯤꯗꯤ ꯃꯊꯪ episode Monday or Tuesday ꯕ꯭ꯔꯣꯒꯤ ꯗꯥꯏꯂꯣꯛꯁꯤꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯑꯦꯗꯤꯁꯟ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯑꯦꯗꯤꯁꯟ ꯆꯥꯛꯈꯨꯃꯟ ꯀꯩꯅꯨꯕꯤꯒꯤ ꯃꯥꯏꯕꯤ ꯐꯠꯇꯕꯤꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯨꯝꯐꯨ ꯇꯣꯝꯕꯤ ꯕ꯭ꯔꯣ ꯃꯩ ꯆꯠꯂꯦꯍꯦ ꯊꯦꯡꯛ ꯌꯨ and Wilson thank you ꯕ꯭ꯔꯣ ꯚꯤꯗꯤꯑꯣꯁꯤ 20 ꯃꯤꯅꯤꯠ ꯇꯧꯁꯤ ꯕ꯭ꯔꯣ 20 ꯃꯤꯅꯤꯠ ꯇꯨꯝꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯠꯀꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ 12 to 15 ꯃꯤꯅꯤꯠꯁꯤꯗ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯂꯦꯞꯇꯅ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯣꯅꯥꯂꯤ ꯍꯨꯏꯗ꯭ꯔꯣꯝ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ episode ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯈꯔ ꯁꯥꯡꯕꯗꯣ ꯃꯊꯪ episode ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯗ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯃꯥꯏꯕꯤꯗꯣ ꯊꯥꯖꯟꯅꯤꯡꯉꯦ ꯑꯣꯖꯥ ꯋꯦꯌꯔꯀꯦꯠ episode ꯀꯌꯥꯗ ꯑꯣꯏꯒꯗꯒꯦ ꯈꯔ ꯁꯥꯡꯅ ꯁꯤꯖꯟ ꯃꯈꯥ ꯑꯃꯁꯨ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯁꯤꯖꯟ 2 ꯆꯠꯂꯤ 3ꯁꯨ ꯋꯥꯠꯂꯤ ꯑꯗꯨꯅꯈꯔ ꯂꯩꯔꯤ next part 15 minutes ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒꯗꯤ 15 minutes ꯕ꯭ꯔꯣꯒꯤ ꯃꯈꯣꯟꯁꯦ ꯀꯔꯝꯕꯗꯨꯅꯣ ꯑꯝꯇ ꯁꯥꯔꯛꯑꯣ episodeꯇ ꯌꯥꯎꯕ ꯂꯣꯌꯥ ꯂꯧꯔꯦꯝꯕꯝ ꯑꯩꯒꯤ episode ꯌꯥꯝꯃꯦ ꯃꯄꯥꯒꯤ ꯗꯥꯏꯂꯣꯛꯇ ꯏꯇꯥꯎꯈꯩꯃꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯄꯥꯟꯊꯣꯏꯕꯒꯤ ꯃꯄꯥꯗꯣ ꯏꯇꯥꯎꯈꯩꯃꯤ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯅꯤ ꯏꯇꯥꯎꯈꯩꯃꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯗꯥꯏꯂꯣꯛꯁꯦ ꯆꯞ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯁ꯭ꯀ꯭ꯔꯤꯞ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯔꯣꯕꯤꯟꯁꯟꯅ ꯍꯥꯏꯔꯤ ꯃꯥꯏꯕꯤꯗꯣ ꯃꯊꯪ episodeꯇ ꯁꯤꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯤ
ꯀꯩꯅꯣ B2ꯅ ꯆꯦꯟꯅꯤꯡꯉꯤ ꯃꯌꯥꯝ ꯏꯄꯤꯁꯣꯗꯁꯦ ꯈꯤꯇꯪ ꯁꯥꯡꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯄ꯭ꯔꯀꯥꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯣ 15 ꯃꯤꯅꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁ ꯑꯣꯏꯔꯦ 12 to 15 ꯃꯤꯅꯤꯠ ꯁꯣꯏꯗꯕꯤꯗ ꯏꯄꯤꯁꯣꯗ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯔꯛꯅꯤꯀꯣ ꯋꯤꯛ ꯑꯃꯗ ꯑꯅꯤꯔꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯁꯨꯃꯇꯤ ꯂꯩꯃ ꯃꯥꯏꯕꯤꯗꯣ ꯀꯩꯍꯧꯕ ꯍꯣꯏ ꯀꯩꯍꯧꯕꯅ ꯍꯥꯠꯍꯜꯂꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯁꯣꯅꯝ ꯆꯅꯨ ꯆꯦꯅꯦꯜ ꯁꯣꯅꯝ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯈꯤꯗꯣꯏꯅꯣ ꯂꯣꯏꯁꯤꯜꯂꯅꯤ ꯍꯌꯦꯡ ꯌꯥꯎꯔꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯅꯪ ꯂꯥꯡꯃꯟꯗꯗꯅ ꯃꯌꯥꯝ ꯅꯪ ꯌꯥꯝ ꯍꯪꯉꯤ ꯐꯦꯕꯋꯥꯔꯤ ꯀꯤꯡ ꯌꯥꯝ ꯍꯩꯔꯦ ꯊꯦꯡꯛ ꯌꯨ ꯑꯃꯣꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯤꯝ ꯊꯦꯡꯛ ꯌꯨ ꯄꯁꯟꯗ ꯑꯣꯏꯅ ꯑꯉꯥꯡꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯗꯣꯏꯅꯣ ꯃꯊꯪ ꯏꯄꯤꯁꯣꯗꯇꯗꯤ Season 3 ꯗ. ꯁꯤꯖꯟ 3ꯗꯗꯤ ꯃꯌꯥꯝ ꯀꯩ ꯆꯥꯒꯦ ꯕ꯭ꯔꯣꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯪ ꯐꯨꯗ ꯌꯥꯝꯅ ꯆꯥꯕꯤꯔꯨꯅꯨ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯍꯥꯏꯖꯗꯣꯏꯁꯦ ꯑꯗꯨꯒ ꯑꯆꯝꯕ ꯆꯥꯕꯤꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯣꯖꯥ ꯀꯨꯂꯗꯖ ꯃꯥꯏꯕꯝ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯃꯨꯛ ꯀꯩꯅꯣ ꯑꯃꯅꯤ ꯀꯌꯥ ꯆꯠꯂꯒꯦ ꯑꯦꯗꯤꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯕ꯭ꯔꯣ ꯃꯥꯏꯕꯤꯗꯣ ꯌꯥꯝꯅ ꯄꯨꯅꯤꯡꯉꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯏꯁ ꯗꯦꯌꯔ ꯒꯦꯃꯤꯡ ꯏꯌꯥꯝꯕꯁꯦ ꯑꯦꯜꯕꯝ ꯀꯨꯝꯗꯥꯏꯅꯦ ꯑꯩꯈꯣꯏ 54 ꯌꯧꯔꯦ ꯈꯔ ꯀꯨꯝꯈ꯭ꯔꯦ ꯇꯨꯡꯗꯗꯤ ꯑꯅꯤ ꯑꯍꯨꯝ 1 hour ꯌꯧꯗꯣꯔꯦꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯁꯤ 1 hourꯗ ꯂꯦꯞꯁꯦꯅ ꯍꯥꯏꯁꯤꯜꯂꯦ ꯃꯌꯥꯝ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ 46 ꯃꯤꯅꯤꯠ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯗ ꯃꯌꯥꯝ ꯂꯦꯞꯆꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯁꯦꯝꯗꯣꯏꯅꯤꯅ ꯏꯄꯤꯁꯣꯗ 15 ꯃꯌꯥꯝꯗꯩ ꯉꯁꯥꯏ ꯍꯪꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯈꯥ ꯑꯃꯨꯛ ꯁꯨꯔꯒ ꯈꯔ ꯊꯨꯅ ꯊꯥꯒꯠꯄ ꯉꯝꯗꯣꯏꯅꯤ ꯁꯣꯅꯝꯗꯣ ꯃꯥ ꯌꯧꯔꯛꯄ ꯅꯪꯗ꯭ꯔꯗꯤ ꯌꯨꯝ ꯑꯗꯨꯝ ꯍꯜꯂꯒꯦ ꯌꯧꯔꯛꯄ ꯅꯪꯗ꯭ꯔꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯒꯦ ꯍꯣꯏ ꯃꯊꯪꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯁꯤ ꯃꯌꯥꯝ ꯌꯥꯝ ꯍꯪꯉꯤ ꯍꯥꯏ ꯕ꯭ꯔో ꯍꯥꯏ ꯕ꯭ꯔோ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯂꯥꯏꯛ ꯇꯧꯖꯔꯤ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯏꯃꯣꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯈꯔ ꯁꯦꯝꯈ꯭ꯔꯦ ꯑꯩꯈꯣই ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗ ꯑꯗꯨꯗꯁꯨ ꯂꯥꯏꯔꯕꯒꯤ ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯦꯗꯤꯁꯟ ꯃꯌꯥꯝꯁꯤꯅ ꯍꯤ ꯍꯣꯟꯕꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯊꯥꯒꯠꯈ꯭ꯔꯦ ꯃꯇꯨꯡꯁꯨ ꯊꯥꯒꯠꯂꯛꯈꯤꯅꯤ ꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯀꯃꯦꯟ ꯊꯥꯗꯣꯏꯅꯣ ꯑꯩꯅ ꯎꯈ꯭ꯔꯦ ꯈꯜꯂꯦꯕ ꯃꯇꯣꯏ ꯆꯥꯅ ꯁꯨꯃꯇꯤ ꯂꯩꯃ ꯑꯉꯥꯡꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯂꯔꯣꯏꯗ꯭ꯔꯣ ꯈꯣꯟꯖꯦꯜ ꯊꯣꯛꯀꯅꯤ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡ ꯏꯁꯤꯡ ꯆꯥꯎꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯅꯤ ꯃꯌꯥꯝ ꯁ꯭ꯄꯣꯏꯂꯔꯅꯤ ꯕ꯭ꯔꯣ ꯅꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯌꯥꯁꯤꯟ ꯃꯥꯂꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯁꯨ ꯁꯦꯝꯅꯤꯡꯉꯦ ꯕꯤꯍꯥꯏꯟ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯗꯕꯤꯡ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯔꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯒꯤ ꯃꯔꯛꯇ ꯁꯨꯝ ꯗꯕꯤꯡ ꯇꯧꯕ ꯑꯃ ꯑꯗꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯅꯝꯅꯤꯡꯉꯦ ꯕ꯭ꯂꯣꯒꯤꯡ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯔꯒ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯕꯅꯤꯅ ꯑꯗꯣ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯔꯤꯁꯦ ꯁꯦ ꯂꯥꯛꯄꯒ ꯄꯨꯡ 10ꯗ ꯌꯧꯔꯛꯄ ꯑꯗꯨꯒ ꯃꯝꯃꯒ ꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣই ꯍꯧꯒꯠꯇ꯭ꯔꯦ ꯑꯗꯨꯝ ꯆꯥ ꯊꯛꯄꯩ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯁꯨꯡꯍꯧ ꯍꯧꯒꯠꯇ꯭ꯔꯦ ꯑꯗꯨꯝ ꯍꯦꯛ ꯍꯧꯒꯠꯄꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯕꯗꯣ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ ꯁꯤꯒꯩ ꯂꯣꯏꯁꯟꯕ ꯍꯥꯏꯅ ꯑꯗꯨ ꯍꯦꯛꯇ ꯌꯧꯗꯦꯕꯀꯣ ꯄꯣꯊꯥꯔꯨꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯗꯣꯏꯔꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯠꯂꯤ ꯕ꯭ꯔꯣ ꯂꯦꯟꯒꯤ ꯃꯈꯣꯟꯗꯨꯁꯨ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯂꯤꯟꯒꯤ ꯃꯈꯣꯟ ꯁꯥꯕꯤꯔꯛꯑꯣ ꯂꯤꯟꯒꯤ ꯗꯥꯏꯂꯣꯛꯇ ꯀꯩꯅꯣ ꯂꯤꯟꯗꯨꯁꯨ ꯃꯌꯥꯝ ꯑꯩꯅ ꯁꯥꯕꯅꯤ ꯑꯗꯣ ꯅꯤꯡꯊꯧ ꯂꯥꯛꯄꯗꯣ ꯀꯩꯃꯤ ꯅꯤꯡꯊꯧ ꯅꯪꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯍꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯅ ꯃꯥꯅ ꯍꯥꯏꯕꯅꯦ ꯀꯩꯃꯤ ꯅꯤꯡꯊꯧ ꯅꯪ ꯅꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ
ꯊꯥ ꯇꯔꯨꯛ ꯇꯨꯝꯕ ꯑꯗꯨꯒ ꯊꯥ ꯇꯔꯨꯛ ꯍꯧꯒꯠꯄ ꯍꯥꯎꯕ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯕꯅꯤ ꯅꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯃꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯎ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯅꯤꯖꯧ ꯑꯦꯀꯨꯔꯦꯠꯇꯤ ꯑꯣꯏꯗ꯭ꯔꯦ ꯗꯥꯏꯂꯣꯛꯁꯦ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯅꯝꯕ ꯈꯣꯟꯖꯦꯜꯁꯦ ꯀꯃꯥꯏꯅ ꯁꯥꯕꯅꯣ ꯍꯥꯏ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯑꯗꯨꯝ ꯈꯔ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯑꯗꯨꯒ ꯈꯔ ꯀꯩꯅꯣꯁꯨ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯥꯏꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯥꯜꯂꯦ ꯕ꯭ꯔꯣꯁꯦ ꯑꯦꯁ ꯀꯦ ꯅꯥꯎꯕ ꯁꯨꯔꯨ ꯊꯦꯡꯛ ꯌꯨ ꯁꯨꯁꯤꯜ ꯀꯩ ꯃꯤꯗꯣ ꯀꯅꯥꯅ ꯁꯥꯏꯅꯣ ꯕ꯭ꯔꯣ ꯑꯩꯅ ꯁꯥꯕꯅꯦ ꯌꯥꯝ ꯃꯥꯜꯂꯦ ꯋꯥꯅ ꯍꯜꯂꯛꯄꯗ ꯂꯥꯏꯚ ꯊꯥ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯏꯕꯦꯝ ꯆꯥ ꯑꯣꯏꯅꯥꯝ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯀꯩꯍꯥꯎꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃꯇ ꯀꯩꯍꯥꯎꯕꯒꯤ ꯗꯥꯏꯂꯣꯛꯁꯦ ꯃꯌꯥꯝ ꯂꯩꯕꯅꯦ ꯍꯟꯇꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯅꯪꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯅꯤꯒ ꯍꯥꯏꯗꯥꯏꯅꯦ ꯑꯉꯥꯡ ꯑꯗꯨ ꯐꯥꯔꯛꯑꯣ ꯀꯩ ꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯩ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯄꯀꯥꯁ ꯀꯦꯇꯤꯅ ꯏꯁꯤꯡ ꯆꯥꯎꯕꯅ ꯅꯩꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯩꯔꯛꯇꯣꯏꯅꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯏꯁꯤꯡ ꯆꯥꯎꯕ ꯅꯩꯔꯛꯀꯗꯣꯏꯅꯤ ꯑꯉꯥꯡꯗꯨꯅ ꯅꯩꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯏꯁꯤꯡ ꯆꯥꯎꯕ ꯍꯦꯔꯣ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯩꯔꯛꯀꯅꯤ ꯃꯥ ꯄꯥꯀꯤꯁꯇꯥꯟ ꯇꯧꯔꯦ ꯍꯩꯔꯦ ꯗꯗꯥꯎ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯆꯦꯠꯇ ꯀꯔꯦꯛꯇꯔ ꯂꯣꯏꯅꯃꯛ ꯕ꯭ꯔꯣꯅ ꯁꯥꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯦꯔꯦꯛꯇꯔ ꯂꯣꯏꯅꯃꯛ ꯕ꯭ꯔꯣꯅ ꯁꯥꯕ꯭ꯔꯣ ꯑꯩꯅ ꯂꯣꯏꯅ ꯁꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯏꯌꯥꯝꯕ ꯑꯍꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯨꯏꯅ ꯑꯩꯈꯣꯏꯒ ꯁꯨꯝ ꯄꯨꯜꯂꯛꯑꯕ ꯃꯣꯏꯅ ꯁꯥꯕꯁꯨ ꯌꯥꯎꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩꯍꯥꯎꯕ ꯀꯩ ꯅꯤꯡꯊꯧ ꯑꯗꯨ ꯑꯇꯣꯞꯄꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯀꯩꯃꯤ ꯀꯩꯍꯥꯎꯕ ꯂꯤꯟ ꯀꯩꯂꯥꯏ ꯑꯗꯨꯅ ꯑꯩꯅ ꯁꯥꯕ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯀꯩꯃꯤ ꯃꯈꯣꯟ ꯁꯥꯔꯛꯑꯣ ꯀꯥꯔꯇꯨꯟ ꯀꯩꯃꯤ ꯃꯈꯣꯟ ꯂꯣꯏꯅ ꯈꯅꯥꯎ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯃꯤꯒꯤꯗꯤ ꯌꯥꯝ ꯁꯪꯉꯦꯕꯀꯣ ꯏꯆꯟ ꯅꯨꯄꯤ ꯍꯥꯏ ꯈꯔ ꯁꯪꯉ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜꯒꯤ ꯕ꯭ꯔꯣ ꯃꯨꯁꯂꯤꯝꯒꯤ ꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣ ꯃꯨꯁꯂꯤꯝꯒꯤ ꯋꯥꯔꯤ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯟꯅ ꯑꯗꯨꯒꯤꯁꯨ ꯀꯟꯅ ꯀꯟꯁꯤꯗꯔ ꯇꯧꯔꯤ ꯍꯧꯖꯤꯛ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯣꯞ ꯇꯥꯔꯦ ꯍꯟꯗꯛꯇꯤ ꯃꯇꯨꯡꯗꯁꯨ ꯌꯥꯝ ꯄꯥꯛꯅ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯤꯑꯣ ꯀꯤꯡ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯗꯨꯝ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯄꯨꯄꯨ ꯀꯤꯖꯩꯌꯦ ꯔꯨꯞ ꯁꯥꯒꯔ ꯆꯦꯆꯦꯒꯤ ꯃꯁꯛ ꯎꯠꯂꯛꯑꯣ ꯆꯦꯆꯦꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯁꯣꯅꯝꯒꯤꯔ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯑꯥꯔꯇꯤꯁꯀꯤ ꯑꯣꯏꯗꯣꯏꯔꯥ ꯁꯩꯐꯨ ꯀꯔꯥꯝ ꯃꯥꯏꯕꯤꯗ ꯃꯥꯏꯕꯤꯗꯣ ꯈꯔ ꯇꯝꯁꯤꯅ ꯁꯤ ꯑꯣꯕꯦꯟ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯍꯩꯌꯦ ꯕ꯭ꯔꯣꯁꯦ ꯌꯦꯡꯅꯤꯡꯉꯦ ꯊꯥꯒꯠꯂꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯟꯗꯦ ꯇꯨꯏꯁꯗꯦꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯥꯒꯤ ꯏꯄꯤꯁꯣꯠ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯆꯤꯟ ꯊꯤꯔꯦ ꯊꯦꯡꯛ ꯌꯨ ꯃꯤꯂꯤꯆꯟ ꯀꯦꯀꯥ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯁꯥꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯃꯈꯥꯗꯁꯨ ꯌꯦꯡꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯦ ꯑꯩ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯀꯨꯏꯔꯔꯣꯏ ꯃꯟꯗꯦ ꯇꯨꯏꯁꯗꯦꯗ ꯁꯨꯡꯁꯣꯏ ꯁꯣꯏ ꯂꯥꯛꯑꯅꯤ ꯕ꯭ꯔꯣꯁꯦ ꯐꯖꯅ ꯍꯩꯌꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯀꯃꯦꯟ ꯀꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯁꯦ ꯇꯣꯏꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯎꯔꯛꯑꯦ ꯕ꯭ꯔꯣ ꯃꯈꯥ ꯁꯠ ꯊꯥꯒꯠꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯣꯏ ꯊꯥꯒꯠꯆꯒꯦ
Bro amadu kari ming kauke my ming ꯑꯩ ꯃꯤꯡ ꯔꯣꯃꯦꯁ ꯀꯧꯋꯦ. Romesh ahibam bro na live thai yam nungai thank you hoi punna adum lei hanbiro hoi punna adum lei hanbiro mahi mahi hoi okay chahi tare kuntakwa ꯊꯥꯒꯠꯂꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕ ꯑꯃꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯉꯥꯏꯕꯃꯨꯛ ꯋꯥꯕ ꯂꯩꯇꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯉꯥꯏꯕꯃꯨꯛ ꯋꯥꯕ ꯂꯩꯇꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯂꯥꯛꯂꯒ ꯈꯤꯇꯪꯈꯛ ꯀꯩꯅꯣꯗꯤ ꯍꯦꯛꯇ ꯁꯁꯄꯦꯟꯁ ꯑꯃ ꯑꯗꯨꯝ ꯊꯝꯖꯕꯅꯦ ꯃꯌꯥꯝ ꯃꯈꯥꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯔꯤꯌꯥ ꯃꯈꯪꯃꯌꯨꯝ ꯍꯣꯏ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯏꯌꯥꯝꯕꯁꯤ ꯅꯨꯄꯤꯒꯗꯤ ꯊꯤꯔꯕꯣ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯀꯩꯃꯤꯗꯣꯁꯤ ꯁꯦꯝꯕꯤꯔꯛꯀꯅꯨ ꯀꯩꯃꯤꯗꯣꯁꯤ ꯀꯩꯃꯤ ꯁꯦꯟꯕꯤꯔꯛꯀꯅꯨꯀꯣ ꯀꯩꯃꯤꯗꯤ ꯁꯤꯕ ꯌꯥꯗꯦ ꯃꯥꯅ ꯒꯥꯔꯖꯤꯌꯟ Bro, my video kana saino Rosni soibam mana sarni. Mangol oibo oyu matungdasu lepa leitana nungai nungaiba video upload tauba ngambo oibiu. February King, thank you very much for love and support. Usiku yang wani pina pamani hai English Apa ngai bire. Bro makha ngai bida ware sa Sanjit ta salam kitang ngai minarsi. Hero kangbu gai sian birakanu ko haiba. Loina haidokpadi yadre. Next episode yang minarsi. Monday Tuesday da khana. Kainubi sabar chedo leitabo mang leiti. Kainubi ngasi yawba nangdre ma thaba ama chathokpagi haitare. Maibi sabido khonjel duga loiba role duga onthokna chanakre yamnasu yam mazu phajana adum tawi. Sami moirang cha Monday na taga Tuesday da thadokani ba. Firoz Chesam official bro animation sembase timing se bro gida tamba yakatro akhoi se khwai maru se time factor ne matam je kitang ke haini atokba thabak kai thok ke akhoi sum yam tangai phadabgi natana akhoi hujik lai akhoi matam kai thok pangam jade hai tare sengna mayamgi khogi thariba matam je minute se suna bhona February King ai film da se hero si da banina hero si hanba yade ko hero si yade ado ꯑꯩꯈꯣꯏ ꯂꯝꯒꯤ ꯑꯣꯏꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯂꯣꯏꯅ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤꯗꯗꯤ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯅ ꯂꯣꯏꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯉꯤ mahi hai video nunti thagalo ai mahi video je nunti thagapirao ngaibe yam wai mahi akhoi nungti gi thagatpagi di akhoi Facebook ki page akhoi Pupu Spoke TV gi Facebook ki page ta akhoi target se nungti gi thagatpa ado hujik adum toina thagalabani Facebook ta di ado kitang di duration di kitang tele adubu adu da so adum yengba phangbigani bro next episode ta gi 15 minute akhoi ngamba oijage mani खर लेरगदी अखोई नेक्स्ट ईयर दगदी अखोई हेना अखोई फ्रीक्वेंसी अदगी ड्यूरेशन अदुम हेना इंप्रूव करकनी
Kay hano. lohenningdre haidri maise. Aidi loheningdre kay mi jate. Nungai. Pang loy kiro yamba butki tagat pa kando yamba butki tagat pa account channel do den ko adusu khara tagat la o adusu taba noi. Hoi mayam akoi horror gi amadi mystery gi oiba channel wari gi channel ama tagat pa do akoi hangtak matam khara gap lay ado sung soi dana mu makha tagat la gani YouTube to holini YouTube nani YouTube nani akoi na nate akoi pazana chang na tagat pa hojero ne do YouTube ki program khara lay na hai tare akoi ado na kitang gap lay ni makha tarakani Hiroshi bada film lore. Lore baya du lohenningdre haidri. Lore. FB da su yengi adum full support ne mahi thank you very much bro folktale da epic story khamba thoibigi wari gumba su tawse hoi khamba thoibigi akoi ji kanna kanari ngairage khara tuna thapira o mathang da su mayam ama thagat pira o ka pupu folktales who full support tawsari thank you kani share dong to sabi yam phone long angang lak matung tabada hena kano akhoi hena nungaiba mayam go interaction asi toisri hena nungaiba nungaina tawong boy jage akhoi dubbing artist yauraga akhoi yamba kaining thok sariba kai hawba saiba amadi sonam yauraga tawong amsu ojarake amuk to punna ngamdraga su mathang puraga oraga su hana tawjarake aduga nong matang chabda akhoi punna ada dubbing tawagi amadi interaction tawagi live amasu tawjarakani mayam ngasi gidi matang saida losena ba mayam de ya ba lojagi akoi amuk animation ke editing ga da amuk makha tabak suba hawdorabni aduna mayam na suyana support tawbiu thank you yengbiri ba mayam pumna thagachari amakoi channel sibu nuksibiu Facebook ki page tu buzu nuksibiu follow tawdriba sing follow tawsanbiu thagachari amukana su comment pa bada chitha hoba sinau sing subscriber viewers sing waro bino yaman bagini Question apa bro lin dudi last question nama kepada ke lin dudi khana bada yor kadawiro. lindo khanabda yaurak pa yaurak to mande adubu suspense ta dum thamje me Angang du su kai won ngamuta. mayam haidok charoi yengba nuaina suspense ta mayam thank you amugana su mayam thagachari akoi gi live streaming su yengbi bo kuding makku akoi tin thagachari mathangi video dong thengnarase thank you very much kainubi episode 15 Monday or Tuesday da sung thagachari stay safe